ꯑꯗꯨ ꯄꯨꯅꯤꯅ ꯇꯧꯔꯝꯃꯤꯗꯨꯕꯨ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤꯜꯆꯔ ꯆꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯉꯥꯔꯤꯁꯦ ꯄꯨꯅꯤꯡꯉꯒ ꯑꯩꯈꯣꯏ ꯃꯥ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯉꯥꯔꯤꯗꯤ ꯄꯨꯅꯤꯡꯉꯦ ꯑꯗꯨ ꯄꯨꯔꯣꯏꯒꯦꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯅ ꯏꯆꯦ ꯁꯤꯃꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯁꯅꯥꯇꯣꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯦ ꯏꯇꯩꯃ ꯍꯥꯏ ꯑꯩꯗꯤ ꯏꯆꯦ ꯀꯧꯔꯦꯀꯣ ꯏꯆꯦꯁꯤ ꯃꯉꯣꯟꯗ ꯏꯆꯦ ꯉꯥꯔꯤ ꯀꯦꯖꯤ 3 ꯈꯛꯇꯪ ꯄꯤꯌꯣꯅ ꯍꯥꯏꯈꯤꯕꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯩꯕ ꯆꯠꯂꯨꯁꯦꯀꯣ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯦ ꯀꯃꯥꯏ ꯇꯧꯋꯤꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥꯗ ꯄꯤ ꯀꯥꯟꯗ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯩ ꯀꯥꯟꯗ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯉꯥꯏꯗꯣ ꯀꯔꯝ ꯆꯪꯉꯨꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯆꯪꯉꯦ ꯑꯩꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯗꯝ ꯇꯂꯥ ꯑꯣꯏꯗꯣꯏꯕ ꯑꯣ ꯀꯗꯝ ꯇꯂꯥꯗꯒꯤ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯉꯁꯤ ꯆꯪꯗꯣꯏꯁꯤꯅ ꯀꯁꯥꯔꯗ ꯆꯪꯗꯣꯏꯕ ꯀꯗꯝ ꯇꯂꯥ ꯀꯣꯂꯦꯖ ꯃꯅꯥꯛꯀꯤꯗ ꯃꯩꯁꯅꯥꯝꯒꯤ ꯑꯣꯏꯗꯣꯏꯕ ꯉꯥꯔꯤ ꯂꯧꯗꯣꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯌꯦꯡꯉꯣ ꯑꯔꯤꯕꯗꯣ ꯌꯦꯡꯍꯜꯂꯣꯅ ꯑꯅꯧꯕꯅ ꯑꯔꯤꯕꯅ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕꯗꯣ ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯩ ꯂꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯈ꯭ꯋꯥꯏꯗꯩ ꯂꯤꯕꯅꯦꯕ ꯁꯤꯗꯤ ꯑꯔꯤꯕꯁꯤꯅꯗꯤ ꯁꯣꯏꯔꯣꯏꯌꯦ ꯁꯤꯅ ꯑꯅꯧꯕ ꯈꯤꯇꯪ ꯅꯧꯋꯦꯕ ꯑꯗꯣ ꯀꯔꯝꯕꯅ ꯍꯥꯎꯗꯣꯏꯅꯣ ꯈ꯭ꯋꯥꯏ ꯍꯥꯎꯕꯁꯦ ꯁꯤ ꯑꯗꯨꯝ ꯇꯧꯔꯦ ꯑꯔꯤꯕꯁꯦ ꯑꯔꯤꯕ ꯑꯣꯏꯅ ꯇꯧꯔꯦ ꯀꯦꯖꯤ 2ꯒ 91 ꯒ꯭ꯔꯥꯝ ꯍꯥꯏꯔꯁꯤꯀꯣ ꯀꯦꯖꯤ 3 ꯂꯧꯗꯣꯏꯕ ꯏꯆꯦ ꯁꯤꯃꯥ ꯂꯩ ꯏꯆꯦ ꯑꯝꯇ ꯃꯊꯧ ꯍꯥꯏ ꯇꯧꯕꯤꯔꯣꯅꯦ ꯃꯁꯛ ꯐꯖꯔꯦ ꯁꯤꯗ 3 ꯍꯦꯜꯂꯦ ꯑꯁꯤ ꯍꯦꯜꯂꯦ 3 ꯍꯦꯜꯂꯦ ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯕꯒꯤ ꯀꯦꯖꯤ 3 ꯍꯦꯜꯂꯦ ꯒ꯭ꯔꯥꯝ ꯌꯥꯝꯅ ꯍꯥꯞꯄꯤꯔꯦ ꯌꯥꯝꯅ ꯅꯪ ꯂꯧꯒꯦꯁꯨ ꯑꯗꯨꯝ ꯂꯧꯑꯣ ꯃꯣꯟꯗꯒꯤ ꯍꯣꯏ ꯑꯩ ꯈꯪꯉꯝꯃꯤ ꯁꯤꯗ ꯑꯗꯨꯝ ꯂꯧꯔꯅꯤ ꯅꯪ ꯖꯤꯄꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯖꯤꯄꯤ ꯑꯣꯏꯅ ꯇꯧꯒꯦ ꯀꯌꯥ ꯇꯥꯗꯣꯏꯕ ꯀꯌꯥ ꯇꯥꯔꯦ ꯑꯅꯤꯒꯤꯗꯣ ꯑꯩ ꯍꯣꯔꯦꯟ ꯄꯤꯔꯒꯦꯀꯣ ꯏꯆꯦꯅ ꯀꯦꯖꯤ 1 ꯍꯥꯞꯄꯤꯔꯦꯕ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯂꯤꯁꯤꯡ 1 ꯇꯥꯔꯦꯕꯀꯣ ꯆꯥꯝꯃ ꯄꯤꯔꯣ ꯑꯣ 100 ꯄꯤꯔꯣꯕ ꯊꯦꯡꯀ꯭ꯌꯨ ꯗꯤꯁꯀꯥꯎꯟ ꯇꯧꯕꯤꯔꯦ ꯂꯨꯄꯥ 100 ꯇꯥꯕꯅꯦ ꯑꯗ 900 ꯈꯛ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏ ꯑꯩꯈꯣꯏ ꯋꯥꯡꯉꯦ ꯄꯥꯛ ꯇꯥꯒꯟ ꯃꯥꯜꯂꯦ ꯀ꯭ꯔꯤꯁ ꯀꯨꯃꯥꯔ ꯀꯩꯅꯣ ꯂꯥꯛꯑꯣꯃꯤ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯑꯩꯒꯤꯅꯤ ꯀꯩ ꯁꯔꯄ꯭ꯔꯥꯏꯖꯇꯣ ꯌꯦꯡꯒꯦ ꯀꯩ ꯃꯥꯜꯂꯦ ꯑꯩꯗꯤ ꯁꯦꯡ ꯂꯥꯛꯑꯣꯁꯦ ꯀꯩꯅꯣ ꯀꯩ ꯃꯥꯜꯂꯦ ꯉꯥꯔꯤꯁꯦ ꯉꯥꯔꯤ ꯑꯁꯥꯡ ꯌꯥꯝ ꯄꯨꯔꯛꯏꯁꯤꯗꯤ ꯀꯩꯒꯤ ꯃꯤꯅ ꯑꯩꯅ ꯂꯩꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯗꯤ ꯅꯪ ꯀꯅꯥꯅ ꯄꯨꯔꯛꯑꯣ ꯍꯥꯏꯅꯣꯁꯦ ꯑꯩꯅ ꯀꯦꯖꯤ 2 ꯂꯩꯔꯦ ꯏꯆꯦ ꯁꯤꯃꯥ ꯀꯩꯅꯣꯒꯤ ꯏꯌꯥꯝꯕ ꯁꯅꯥꯒꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯀꯦꯖꯤ 1ꯒ ꯍꯥꯞꯄꯤꯔꯛꯑꯦ ꯇꯦꯔꯥꯒꯤꯗꯣ ꯀꯦꯖꯤ 3ꯅꯦ ꯑꯗꯨꯁꯨ ꯑꯔꯤꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯑꯝꯇ ꯐꯥꯛꯇꯣꯛꯑꯒ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯤ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯛꯏꯔꯣ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯛꯏꯅꯤ ꯃꯐꯝ ꯈꯪꯅ ꯈꯥꯏꯗꯣꯛꯄꯗꯩꯗꯤ ꯁꯤꯃꯥ ꯈꯥꯏꯗꯣꯛ ꯌꯥꯔꯅꯤ ꯌꯥꯝꯕ꯭ꯔꯥ ꯆꯟꯕ ꯌꯥꯏ ꯏꯃꯥꯕꯣꯛꯀ ꯌꯦꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯀꯦꯖꯤ 22 ꯀꯦꯖꯤ 94ꯅꯤ ꯀꯩꯅꯣ ꯑꯩꯒꯤꯁꯤ ꯀꯦꯖꯤ ꯀꯩꯅꯣ ꯁꯨꯒꯗ꯭ꯔꯣ 10 ꯍꯦꯜꯂꯗ꯭ꯔꯣ ꯍꯦꯜꯂꯁꯨ ꯈꯥꯏꯗꯣꯛꯅ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯃꯉꯣꯟꯗ ꯍꯥꯞꯄꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯦꯟ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯍꯦꯟ ꯕꯦꯒꯇꯨꯗ ꯀꯦꯖꯤ 3 ꯑꯃꯒ ꯑꯩꯒꯤ ꯑꯃ ꯕꯦꯒ ꯃꯆꯥꯗꯣ ꯑꯃꯨꯕꯗꯨꯗ ꯄꯥꯏꯁꯦ ꯑꯗꯨꯁꯨ ꯍꯥꯞꯈꯤꯗꯣꯏꯁꯤꯕꯣ ꯍꯥꯞꯄ ꯆꯟꯗ꯭ꯔꯒꯗꯤ ꯑꯗꯨ ꯍꯥꯞꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯄ꯭ꯂꯦꯟ ꯃꯅꯨꯡ ꯄꯨꯁꯟꯗꯣꯏꯕ ꯑꯁꯤ ꯀꯌꯥ ꯁꯨꯒꯗꯒꯦ ꯌꯦꯡꯉꯨ ꯅꯠꯇꯦ ꯑꯗꯨ ꯁꯤ ꯈꯔ ꯈꯥꯏꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯦ ꯄꯨꯅꯕꯅꯦ ꯍꯥꯏꯗꯅꯦ ꯄꯨꯅꯕꯅꯦ ꯑꯩꯅ ꯑꯃꯨꯛ ꯂꯩꯁꯜꯂꯨꯏꯅꯦ ꯌꯥꯔꯦ ꯂꯩꯁꯜꯂꯨꯕꯗꯨꯗꯤ ꯊꯝꯃꯨ ꯀꯩꯗꯧꯔꯒꯦ ꯄꯨꯔꯣ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯂꯩꯔꯨꯏꯅꯣ ꯀꯌꯥ ꯂꯩꯅꯣꯕ ꯄꯋꯥ ꯀꯌꯥꯅꯣ ꯄꯋꯥ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯝꯃꯣ ꯀꯩꯅꯣ ꯁꯤꯅ ꯑꯥꯗ ꯄꯨꯅꯕ ꯅꯪ ꯂꯦꯝ ꯄꯥꯟꯅ ꯌꯦꯜꯂꯨꯔ ꯑꯥꯗ ꯌꯦꯡꯉꯣ ꯑꯗꯨꯕꯨ ꯄꯨꯅꯤꯅ ꯇꯧꯔꯝꯃꯤꯗꯨꯕꯨ ꯀꯩꯅꯣ ꯈꯛꯇꯪ ꯄꯤꯕꯤꯔꯝꯒꯦ ꯇꯧ ꯁꯤꯗꯤ ꯉꯥꯔꯤ ꯑꯔꯤꯕꯅꯤꯍꯦ ꯑꯔꯤꯕꯅꯦ ꯑꯐꯕꯅꯦ
시부하는 분처럼 어제 갔다 거기 롱 갔다 길이다. 어제 이 보고 그러셔. 그나게 시파더라 렘파는 거나 아니시대 위에 또 보고 그러셔. 지금 더. 그 감점 더 비래 야 또. 하 계시니 너보다 뻔나는데 야 뭐. 1000 다음에 해 아 신도. 거리버 수고했나 커버 좀더 빌어. 그가 가이도. 아무 제일 거리다 오지. 서서 떠오르더니 아무도 커버 좀더 빌어. 시안을 부대 떨미네 봐 나오지 신당에 나오지. 그래 그래 어제 이 보러로 그게 이제 그 비는 거 봐. 그래 최대 렘반 거나 아니 그만 저기 하라. 이제 봐라. 로이 통냐. 베세 이시시 말 땡큐 뭐 하비면 안돼 땡큐 시마. 나만 얌 또는 해. 까리라 까리라. 근데 이시는 많이 홍보자가 아무나 해보고 뭐 이런 거 그랬더니 그래 지금 땡큐. 피곤한 거더라도 보나니? 아 방고는 아니고 그래 나리야 파제 하오네 봐 나리 리버네 봐. 과이되게 하고 너무 필요한 과제 하오로 빌리네 마나. 땡큐 시마. 막 칼라가 스페셜리 지 그노게 거마이 아다 푸나 바나 ai đem nó liền bao cái phụ tới tàu lên 나도 그 그들이 했는 거. 위에 때 보러 왜 해 봐. quên tung cái đâu ra cả cái đó là cái đó tôi phải kinh nghiệm vào cái mà cái làm gì 나도 그 던지네. siêu ấy đi phải thế này 시디야 신나.